State Amagi economy Chaokhatnaba Hotnabada sports na Achouba Mateng Panglibani haina Manipur leingak Agriculture Minister Thongam Biswajit na phongdorakli wafam masi ngasidagi hauduna numit mangani chumna chathagadaba nifuga mathoi shuba the Yonex Sunrise Inter-District amasung humfud nipan suba State Open Badminton Championship 2024 haudokpagi thorunda mahakna phongdokhibane. Manipur Badminton Association MPN na sinduna DM University ki campus ta leba association asigi indoor stadium da pangthokpa thoram aduda MBA ki president su oiriba Minister Biswajit na hai pangthokliba championship ase badminton gi oinadi Manipur da khwaidagi chawbane laibak thibadi asuk chawkhraba championship asida MPA gi leiriba member amade championship asida saruk yagadaba player sing mapung fana saruk yadaba haibase phajaba watle Chaokhatnabi ama oina championship natraga tournament hodokpa haibase maru oiba thodang loriba association amadi player sing mapung phana saruk yabagi chaokhatnabi lei masigi ona tainabada ngasi pangthokliba thoram asidi mapung phade haide lawi MBA na siliba championship ase magun leiba sanaroi singi mayon chumgadaba platform ama ohense hawalakliba sanaroi sing mamai chumduna nation amade international gi thakta yohonnaba honase masina state asege mingchat purakpada natana lamdam asege economy dasu achobo mateng oigatolibane maramdi sports haibasi hojikti achobo profession ama oirabane adunabu angang oiringaidage mapung faba sanore ama oinaba semgatnaribane masi khangna thabak tawrabadi soidana mai pakani loina na tinjang kaijang daba khunai ama semgatpada amade hawalakliba naha sing mayai kaba jinjaktagi lapna lehenbadasu sports ki achobo thodang yauribani haina Minister Biswajit na makata na phongdokhe Thauram aduda Manipur leingak ki Health and Family Welfare Minister Dr. Sapam Ranjan Fishery Minister Hekam Dinggo Mayang Imphal East ki MLA K Robindro amade JN Manipur Dance Academy ki Director P Vilasu Soryakhe Sports haibasi akoni sorna aikoda pirakraba ilum tungda yauraba aikogi leiriba amata ngairaba god gifted talent namani masi punamak se akona preserve tawba aduga sustainably chawkhalalaga masi bo aikona phajana improvement lehelakanda aikoina aikogi leiriba haibadi piramba resource amase akona phajana tap tawraga mapung phana aikogi sustainably development lehen baibase akoi thodang oibra si chumbra haina khanjai aduna ko yam nuai akoi maximum veteran jing jina participation helingai how tungda lakada bangang jing je hene mo encourage tawba hene player machine kuthoga akoi economy da su burden ori je farkadoi ni adu unemployment da burden ori je farkadoi ni maram di sports haibase hujikti professional oire sports ki lam dagi ngasi badminton sanabadagi angang kayana AG ki thabak changkiba toan railway da laikiba adu Indian Airlines da laikiba toan company na job torkan da laikiba je masi akui state da burden handar ini Khetrigaon Assembly